ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯋꯥꯏ ꯃꯤꯔꯦꯟ ꯋꯥꯔꯤ ꯑꯁꯤ ꯈꯨꯡꯒꯪ ꯑꯃꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯗ ꯕꯦꯁ ꯇꯧꯗꯨꯅ ꯂꯤꯖꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯈꯨꯡꯒꯪ ꯑꯃꯈꯛ ꯂꯩꯔꯝꯈꯤ꯫ ꯈꯨꯡꯒꯪꯗꯨꯗ ꯂꯥꯏ ꯇꯤꯟ, ꯚꯨꯠ ꯄ꯭ꯔꯦꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯟꯅꯕ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯈꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯃꯤꯡꯅ ꯃꯣꯍꯦꯟ꯫ ꯃꯣꯍꯦꯟ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪꯗꯨꯗ ꯃꯤꯒꯤ ꯏꯃꯨꯡꯗ ꯍꯤꯒꯥꯏꯋꯥ ꯊꯥꯖꯟꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯐꯠꯇꯕ ꯚꯨꯠ ꯊꯥꯖꯟꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡꯗꯒꯤ ꯄꯩꯁꯥ ꯍꯨꯍꯟꯕ ꯀꯌꯥꯃꯔꯣꯝ ꯑꯃ ꯇꯧꯗꯨꯅ ꯃꯣꯍꯦꯟ ꯀꯔꯤꯁꯨ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯈꯨꯡꯒꯪꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯁꯨ ꯃꯣꯍꯦꯟꯅ ꯇꯧꯔꯤꯕ ꯑꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯝꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯑꯣꯏꯅꯅ ꯍꯥꯏꯔꯨꯕ ꯊꯤꯡꯉꯨꯕꯗꯤ ꯉꯝꯃꯝꯈꯤꯗꯦ ꯀꯤꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯥꯏꯕ ꯃꯣꯍꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯐꯤꯕꯝ ꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯈꯤ꯫ ꯃꯣꯍꯦꯟ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯂꯩꯕꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯈꯪꯂꯝꯈꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯌꯥꯝꯅ ꯀꯨꯏꯅ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯣꯍꯦꯟ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩꯕ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯇꯥꯅꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯣꯍꯦꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯣꯍꯦꯟ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯑꯩꯅ ꯍꯦꯛ ꯎꯕꯗ ꯅꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯒꯗꯕ ꯃꯇꯝ ꯇꯦꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯝꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯦꯟ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯗ ꯃꯣꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯟꯅꯕ ꯄꯥꯝꯕꯩ ꯑꯃ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯣꯍꯦꯟ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏ ꯀꯟꯅꯤꯡꯂꯕꯗꯤ ꯄꯥꯝꯕꯩ ꯑꯃꯗꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯏ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯑꯩ ꯃꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯍꯦꯛ ꯄꯥꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯕꯁꯨ ꯌꯥꯏ" ꯍꯥꯏꯔꯝꯈꯤ꯫ ꯃꯣꯍꯦꯟ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯗ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯈꯤ, "ꯃꯣꯍꯦꯟ, ꯌꯦꯡꯉꯨ, ꯅꯈꯣꯏꯒꯤ ꯈꯨꯟꯗ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟꯅ ꯇꯥꯕ ꯋꯥꯈꯜ ꯈꯔ ꯆꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯅꯪ ꯊꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ミレꯜ ꯑꯗꯨ ꯆꯤꯡꯗꯨꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯗ ꯍꯥꯞꯆꯟꯁꯤ" ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯍꯦꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯩ, ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯨꯔꯒ ꯍꯌꯦꯡꯋꯥꯏ ꯈꯪꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ" ꯍꯥꯏꯔꯝꯈꯤ꯫ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯃꯣꯍꯦꯟ, ꯈꯪꯂꯛꯄ ꯈꯪꯂꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯅꯁꯥꯒꯤ ꯗꯥꯏꯇꯅꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯄꯥꯝꯕꯩꯗꯨꯈꯛ ꯍꯥꯏꯕꯅꯤ꯫ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ꯫ ꯑꯗꯨꯒ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠꯇꯤ ꯅꯪꯒꯤ ꯅꯆꯥꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯅꯤꯀꯣ" ꯍꯥꯏꯔꯝꯈꯤ꯫ ꯃꯣꯍꯦꯟ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯋꯥꯈꯜ ꯇꯧꯔꯝꯈꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯥꯡꯊꯣꯛꯁꯤꯔꯥ ꯄꯥꯡꯊꯣꯛꯑꯣꯏꯁꯤꯔꯥ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯃꯣꯍꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯍꯦꯟ ꯄꯥꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯄꯣꯛꯄ ꯅꯨꯃꯤꯠ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯈꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨ ꯆꯤꯡꯂꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯒ ꯃꯣꯍꯦꯟꯒ ꯃꯈꯣꯏꯒꯤ ꯑꯐꯠꯇꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯆꯤꯡꯂꯝꯈꯤ꯫ ꯑꯗꯨꯒ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯣꯍꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯃꯣꯍꯦꯟ, ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯦ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯈ꯭ꯔꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯤꯡꯖꯔꯤ ꯍꯥꯏꯕꯇꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯌꯦꯡꯉꯨ, ꯃꯁꯤꯒꯤ ꯆꯐꯨ ꯑꯍꯤꯡꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯕꯅꯤ꯫ ꯆꯠꯂꯨ, ꯅꯪ ꯊꯋꯥꯏ ꯑꯁꯤ ꯄꯨꯗꯨꯅ ꯅꯆꯥꯅꯨꯄꯥꯗꯨꯗ ꯊꯋꯥꯏ ꯃꯤ ꯑꯣꯏꯅ ꯀꯧꯁꯜꯂꯨꯔꯣ" ꯍꯥꯏꯔꯝꯈꯤ꯫ ꯃꯣꯍꯦꯟ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯊꯋꯥꯏ ꯃꯤ ꯀꯧꯁꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯊꯋꯥꯏ ꯆꯤꯡꯈꯤꯕꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯁꯥ ꯃꯇꯣꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯣꯍꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯋꯥꯏ ꯃꯤ ꯑꯗꯨ ꯍꯥꯞꯆꯤꯟꯈꯤꯕꯗꯒꯤ ꯃꯇꯝ ꯈꯔ ꯁꯥꯡꯇꯣꯛꯅ ꯍꯤꯡꯂꯝꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯄꯨꯡ ꯐꯥꯅ ꯐꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ
ꯃꯣꯍꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯍꯦꯟ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯇꯨꯅ ꯋꯥ ꯇꯥꯅꯔꯝꯈꯤ꯫ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯣꯍꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯃꯣꯍꯦꯟ, ꯌꯦꯡꯉꯨ, ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯤꯡꯈꯤꯕ ꯊꯋꯥꯏ ꯑꯗꯨ ꯃꯤꯃꯥꯟꯅꯗꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯕ ꯃꯤꯑꯣꯏ ꯑꯣꯏꯗꯕꯅ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯃꯥꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯅꯈꯣꯏ ꯈꯨꯜꯗꯨꯗ ꯂꯩꯕ ꯆꯪ ꯂꯥꯎꯕ ꯃꯄꯨꯡ ꯐꯥꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯑꯃ ꯑꯃꯨꯛ ꯆꯤꯡꯗꯨꯅ ꯌꯦꯡꯁꯤ" ꯍꯥꯏꯔꯝꯈꯤ꯫ ꯃꯣꯍꯦꯟꯁꯨ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯅꯧꯅ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯨꯛ ꯆꯤꯡꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯊꯋꯥꯏ ꯆꯤꯡꯂꯨꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯑꯗꯨꯁꯨ ꯍꯟꯗꯛꯁꯨ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯁꯤꯒꯗꯕ ꯃꯇꯝꯗꯨꯗꯒꯤꯗꯤ ꯈꯔ ꯁꯥꯡꯇꯣꯛꯅ ꯍꯤꯡꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯈꯨꯜꯗꯨꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯈꯥꯛꯇꯅ ꯃꯣꯍꯦꯟ ꯑꯃꯗꯤ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯒꯅ ꯊꯋꯥꯏ ꯃꯤꯔꯦꯟ ꯆꯤꯡꯗꯅ ꯃꯣꯍꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯞꯄꯝꯈꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯈꯨꯜꯗꯨꯗ ꯊꯣꯛꯂꯛꯄꯗꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯝꯅ ꯀꯤꯅꯔꯝꯈꯤ꯫ ꯇꯧꯕꯇꯕꯨ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯈꯔꯗꯤ ꯆꯤꯡꯅꯔꯝꯈꯤ, ꯊꯕꯛ ꯑꯁꯤ ꯃꯣꯍꯦꯜꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯁꯨꯝ ꯃꯣꯍꯦꯜꯅ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯞꯆꯤꯜꯂꯛꯄꯗꯒꯤ ꯃꯣꯍꯦꯟꯒꯤ ꯏꯪꯈꯣꯜꯅꯨꯡ ꯑꯀꯣꯏꯕꯗꯨꯗ ꯃꯍꯥꯛꯅ ꯆꯤꯡꯈꯤꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨ ꯆꯠꯇꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯀꯞꯄꯝꯈꯤ꯫ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯥꯒꯤ ꯌꯨꯝ ꯂꯥꯟꯅ ꯍꯦꯛ ꯂꯥꯛꯄꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯏꯪꯈꯣꯜꯅꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕ ꯌꯥꯎꯅꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯔꯝꯈꯤꯗꯦ ꯀꯤꯗꯨꯅ꯫ ꯋꯥꯐꯝ ꯑꯁꯤ ꯆꯤꯡꯒꯤ ꯃꯥꯏꯕꯁꯨ ꯇꯥꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯍꯦꯜꯒꯤ ꯏꯇꯥꯎ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨ ꯃꯣꯍꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯃꯣꯍꯦꯟ, ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯆꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩ ꯌꯥꯎꯕ ꯉꯝꯃꯔꯣꯏ꯫ ꯃꯔꯝꯗꯤ ꯅꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯨ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕ ꯈꯪꯅꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯣꯏ, ꯇꯣꯛꯑꯁꯤ" ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯣꯍꯦꯜꯗꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯉꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯟꯕ ꯄꯥꯝꯕꯅ꯫ ꯇꯧꯕꯇꯕꯨ ꯃꯣꯍꯦꯟ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯗꯗꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯄꯁꯤꯗꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯈꯥ ꯇꯥꯅ ꯇꯧꯒꯦꯗꯤ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯣꯍꯦꯟ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯒ ꯃꯥꯒ ꯊꯋꯥꯏ ꯃꯤꯔꯦꯟ ꯆꯤꯡꯕꯒꯤ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯜ ꯑꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯆꯤꯟꯐꯥ ꯄꯨꯔꯝꯈꯤ꯫ ꯃꯗꯨꯅ ꯃꯣꯍꯦꯟ ꯃꯇꯣꯝꯗ ꯆꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨ ꯌꯥꯎꯗꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯒꯤ ꯊꯋꯥꯏ ꯆꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯞꯄꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯣꯍꯦꯟꯒꯤ ꯃꯪꯂꯥꯟꯗ ꯈꯨꯜꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯎꯃꯪ ꯂꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯅꯍꯥꯛꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯅꯪꯅ ꯃꯥꯡꯍꯟꯕꯤꯔꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯦꯞꯄꯨ, ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ" ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯣꯍꯦꯟ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯂꯩꯕꯅ ꯅꯣꯡꯃ ꯈꯨꯜꯗꯨꯗ ꯂꯩꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯂꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨ ꯇꯣꯡꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯃꯣꯍꯦꯟꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯕꯥꯎ ꯑꯣꯏꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯣꯍꯦꯜꯕꯨ ꯐꯨ ꯆꯩꯗꯨꯅ ꯇꯧꯔꯒ ꯈꯨꯜꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯣꯍꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯁꯤꯈꯤ꯫ ꯃꯣꯍꯦꯟꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯇꯨꯝꯕꯗ ꯃꯩꯉꯥꯛꯅꯗꯨꯅ ꯁꯤꯈꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯠꯇꯒ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯑꯃꯒꯤ ꯆꯦꯅꯦꯜꯒꯤ ꯂꯤꯡꯛ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁ ꯃꯅꯨꯡꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯃꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯗꯨꯁꯨ ꯑꯃꯨꯛꯇꯪ ꯃꯌꯥꯝꯅ ꯆꯪꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯃꯍꯥꯛꯀꯤ ꯆꯦꯅꯦꯜꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫